Bigyan haibasimuktay ko na adukimatik sapukan ba sakti amani haibiyay. Mas na ako'y punsi mahing ako'y punsi rolbu min nakupadahong hanbangam libani. Ako'y nang ngalingay da seasonaran bapot kaya anaw-unaw bapot kaya namhut sinjilak padagi ngasi di thawi na tira pau phangdaba kongai ni. Kudamoy na ako'y na Terminator Rambo yang da seasonan kiba VCR do DVD namhut sinjin kiba dagi tabna mami sum samlak paduna ngasi di sung ubu ukitrabani. Mobile phone so dumangay matamamada camera phaw yaudaba masigba phone singsi khwaidagi nauba technology ni yadana yak lauram libani aduga ngasi na mo sigi pibam state da ikui dani uslag libani asumna bigyan gi yawls na hena yankalaba matho hengalaba season na bada hena kudong chagadaba pot amuk puthok pa haiba palam sigaloina na manglom da sangsilak pagi fal loina ikui dana ngasidagi chahi kun phawgi manung state da VCR mangkhiba gum anobani khaliba ngasi gi posting sigi maraktagi karam pot mangkhiba yai loina na karam pot na mahut sinjalakani haibadu khangminasi gari achawbagi nagya tahabliba mingsel tungda lakpa gari unaba accident thokpagi chang hanthanaba habliba sikba mingsel si tapna mangslakpagi oithokpa chawna lei Naki mingsel side mirror gi mahutta apik pa camera sing namot sinduna tungda gari nungli lakpagi drissa du aikoina car du sabli yongsarakpa thoitokpi screen namadagi ningthina wo phangani sigumba car si mamang chahida Audi na di launch tawkhrabani BMW na chingba topa car manufacturer kya na su tung inaduna lagli tapna smart software kya hapsalak sigumba cars na thoidok pex de number thoktrngai kudong thiba tagadore habasi driver de da mangjong na khanglak tuna punsi kan bada chawna tengbang lakani dana manufacturer sing na phongdoli aikoin hojik siznariba dhatuna sab sourcing sisu hena sapagadaba hena saksilaba security system singna mohut sinjilak tuna tamna masulaklani yum so hangwasi sagi khonjal siznaduna thoidok bohai khara haiduna hangba natraga sagi mitki retinasna sojagi mohut silakpa car solon ba hangsisu thoidokpa app singna mohut sinkiduna aibu sodba hojita khunisida pairamine me kaidana ba thi doije sigumba warisi aikoina tungi mirol singda makoin su taba nungaiba adungagi wari amoina ikui dana linaba horklani haibani Mari marang wire yaudaba technology si hojog jingna kana tungkhalagli admakpu phariba changa chanadana mamal tangba loinana adu hakna sinaba nungaiba idri oidriba maramna hojig makidi paktakna chanaba idu oidri adubu ikui dana ngasi gi punsinna khraga handok lokthokpada khoidok saukat hanba punsinna dramaksu wai chinbagum phawalibasung earphone natraga smartphone charger boiro mari yawasingsi mari yaudaba gumba wireless technology na mohsin kiduna tapna mami samjilakni haibani Syringe na hida kapaga guli yotpaga si miyoi ayambana guli yotpana hena pamnai adumakpu aikoina hida guli ama yotpa matamda guli duna thoidokpa enzyme amsung acid kya phawduna lakpana maram oiduna hidak tu ki mayai chamhalakpa magun olakpa phaw yawi maramsna ayabada yaragasu thoidokpa hida khudam oina insulin natraga tika singsdi aikoina tangai fadana syringe sizinaduna kaptaba yadribani matangsda hida kapakiba yatum syringe kiba singi nungaiba paw oina yatum sungyaw yaudana hida kapkani habagi akiba sunglei leitana hida kappa yarani askumba yatum yaudaba injection sibai koina jet injection haina khangnai syringe muthatbagi upaisi jet injection se khangnatana micro needle pill ladana guli makalam su puthuragli Chinda yotkadaba masigi guli sigi manungda still gi apikpa yatum macha yauri yatum singsina maram oiduna guli si aikoin hek yosin kibaga ithin thadana aikoi gi digestive tract da thadoraktuna hidaki mayai si aikoi gi e gi khongjel da hatu tilhalakani loinana darkar oidaba masak singdubuna aikoina khong hambada yarakani drone sing sisoi khoina tongan biram sing khudam oina film number nongthaptagi photo kapa journalism mahausa gi khudong thiba thokla mafam da tengbangba doinana lan gi farab khulai ama oina leibak ayambana pamna sizna khalagli hariba sing sinataba drone gi anoba sinafam si delivery tawba yumthong da pochai thilakbagi lams dasu paktakna na chalaiba hongnaba Amazon amasung Boeing company na thabak paikhat pahoragli horok pangalingai dadi kumhai oina dum yengba phanat dongai gani
box koi pai basi chanabi am oiraglani haibani. Khutna natraga midna lengotpagi technology na mohot sinkhibana aikoina ngasi sinari basigumba mari pandabi mouse makhal kudingmaksi chahi kunsidadi mami samjalaglagani. TV gi boiro device kudingmaki remote control amagi mathausi aikoi khudingna pairiba smartphone singsna chana tawba ngamlakpa maramna arembada remote control sarak pasimasu chang hantharaglani uba phangdaba horaglani. Plastic bag singsi tumtha kaithabada chahi lising amarom pau changba yauribani. Masigadamak prithibigi leibak kayana akoibagi khal kahilli haibagidama thingmagi khongjang changsinnaduna lagli. Kuidana plastic bag singsdi hanjan sinabasu yaba akoibadasu sohloidaba dumba khawksingna mahut sinjalaglagani. Asambilonda plastic saragliba masak singsi mahuksadagi leitaba maramna makoibu kaitha tumthanba natraga sathokpa ngamba dumba bacteria su leite. Asumnagi numit ki ultraviolet light sikakna tek kaitha tumthanba maramna matam sangna loribani. सरकार की बोइरो नत्रगल नाइसन जाव पाइबसिंग की बोइरो युम कई बिल्डिंग थोंग नसिन साबसिसु रोबोट सिंगना पाक्तक न सिंजलकदबगी थोरांग पाइखट बहरगली मरमसना थवाई पानबा सिनी मसिंगदगी कंस्ट्रक्शन साइट सिंगददी रोबोट अमसुंग एआई मसिंग हेंगलगलगने हाइबनी अवांग बफ्रा दलान साबगी थबकसी चप मानब थबक थोंग अमा हंजन तौबना नम्मी लोइनना सोकपनबगी चांगसु वांगी सिगुम्बा थबकसी रोबोट सिंग हमोत सिंजलगलगदी थबकसु यांगसिलकनी लोइनना सोकपन बाहाइबदुमसु लेइररोयेदना कंपनी सिंग फोंगदोरगली मतमसददी थोइतोकपा हिरम अमदा हैथोइ सिंगथोइ हौदबसिंगदी चनफम इरै लेइररोय हाइबनी. Medicinal marijuana हाइरिबसिना हक्चांगदा पीबा कानबा कया अमा लेइरि. Medicinal marijuana हाइबसि डॉक्टर सिंगना मखोइ अनाबसिंगदा थाबा पीबा गंजा नत्रगा cannabinoid सिंगदबु खंगनै. सरकार की ओइबा चटना कांगलोन अमदि अथिंगबा कया लैबना गंजा से अना लायंग लंबिदा हाइबदि हिदाक लांथक ओइना माइ पाकना सिजिन्नदबगिदमक पाक चावना चांगयेंग पांगथोकपदि लैत्रि. अदुम ओइनमक गंजा से पृथ्वी की मफम कयादा अना लायंग विद्यादा खरम खैदि सिजिन्नबा होंगनरि हाइबसिमदि अरुनबा अतुपा वा अमदि मखादाना ओइद्रबनि. Cannabinoid हाइबसि गंजादा यावबा एक्टिव केमिकल अमनि मसिना अखोइगि हक्चांग सिनबा थुंगना अनाबगी हिदाकि मचल अमगुम मथौ तौइ. Researchers in the cancer naru uchida cannabinoid capsin matamda cannabinoid singsina maram oiduna tumor angiogenesis oirakadabadagi mangjongna nakanba ngamki. Tumor angiogenesis haibasi anouba singli haibadi blood vessels semduna cancer cells singsi mapung marai fana sandok chawthohalaknaba masi oiba sing amasung oxygen fanghanbagi thawongdubuni. Masigi thawdausi cannabinoid singsina thorakadabadagi kanbasina maram oiduna cancer cells singsi nutrients amasung oxygen fangaroi isam samna chara helani haibani. मरमसिना मखोइसी चाउथोरप संदोरपगी महत्ता मथंता सिनिंगदा सीगदौरी. मसिगी थौंग नत्रगा मेकानिजम सी करी करमना ओइरिबनो हाइबदी कनानासु मफुंग फाना खंगबदी ngamnadri अदुबु साइंटिस्ट सिंगना मखाताना कुपना थी हुंदुना कैंसर मुथतप ngamगदब हिदाक लांथक पुथोरपदा मसिना लंबी अमदि तालकप यारी हाइबगी आशा तौनरी. कीमोथेरापी न पोखनब चैना खोलमसुं ओनिंगबा फावबसु गंजादा यावरिबा cannabinoid सिंगसिना खरम खैदि मयेंग ताहल्ली. मसिमित की लाइना ग्लोकोमा लायंगबा अमसुंग मसिदगी नारक्त्रिंगे कलहौबा हाइबदी प्रिवेंट तौदसु सिजिनबा याय. एपिलेप्टिक सीजर कंट्रोल तौबा अमसुंग मसिदगी नाकथोकबदसु cannabinoid सिंगसिना मतेंग पांगी. मेडिसिनल marijuana की चांग नेमलबा दोसिंगना पुकनिंग वाखल लांगतकनबा नत्रगा खोइरांगबगी चांगसु हंथहल्ली नेमथहल्ली. गंजादा यावबा कंपाउंड अमना अल्जाइमर्स डिजीज की संदोक चाउथोकबगी चांगसु थिंथहल्ली तपथहल्ली. अल्जाइमर्स डिजीज हाइबसि ब्रेन की सेल्स सिरक्तुना तपना निंगसिंगबगी पांगल अमसुंग वाखल खंथबगी शक्ति मांग ताखलक्तुना इचम चंबा अराइबा थबक अमा फाउ तौबा ngamhalakतबा थोपता कांगखोंग चाइरकपा हाइबदी ब्रेन की डिसऑर्डर अमनी. Cannabinoid सिंगसिना मल्टीपल स्क्लेरोसिस हाइरिबा लैनासिना थोखनबा चिकपा साबगी लायोंगसिंगदगिसु खरमखैदि हंथहल्ली. लोइनना अतोपा हिदाक लांथकना लायंगबदा अवाबा अमा ओइरिबा डायफ्राम की मसल खंगहौगना खंचिंगचिंगसिनगिबा डायफ्राम स्पेजम लायंगबदसु मतेंग पांगी. डायफ्राम हाइबदी मबुक थकपा जीवसिंगी थबाक चनिंगगी मरक्ता खारिबा मसल की अपाबा मप्रामदुबुनी. असमबिदा अखोइना मसिबु नाकथंग हाइनसु खंगनै. Crohn's disease अमसुंग ulcerative colitis कुंबा inflammatory bowel disease सिंगसु medicinal marijuana ना लायंगनरी. स्ट्रोक ना सोखलबा ब्रेन हानगी फिवमदा हंजललकपदसु मसिना तेंगबांगले. लुपस हाइरिबा autoimmune disease सिगी लायोंग उथोकपदसु medicinal marijuana ना फगतहल्ली.
autoimmune disease haibasi ising nungsidagi sandorokpa natraga tongan laina kayadagi ngakthoknaba leiriba aikoigi immune system sina sherana onsinduna aikoigi hakchangi cells singda oina landasilapagi fivam natraga laina dubuni Dravet syndrome na naraba chahi manga khak ngai riba nupi macha ama medicinal marijuana na layeng badagi chayola mada seizure chahum lom tawrambadu chayola mada supnagi amuk khakta da hantaraki Dravet syndrome haibasi yamna tangna thokpa seizure ga loinaba epilepsy haibadi sarai gi jat amani HIV ga loinana hingliba miyoishingi oinasu ganja haibasina angak pa asagi thawmai amasu chukhat pirakli HIV patient kaya amana chaitheng phangduna leiriba mental decline haibadi pung wakhal lekha tarakpagi changdasu ganja sina kanani ngai oiba mawongda hanthanba thengnare tetrahydrocannabinol haibasi ganja da yawa compound amani masina matamgi matung inna HIV na maram oiduna pung wakhal sontharakpa wakhal lekha tarakpagi khongjel taptha halli haibasi khangba ngamle masida phongliba kanani ngai oiba mahisi THC sina anti-inflammatory agent amoina HIV patient singda nomna amoina thokpa inflammation singi mayokta mathau tawbanani thajanari Researchers singna HIV patient ni foodagi e lauduna changing tawba matamda ganja thakpa patient singna thakdaba patient singdagi inflammatory cell gi chang yam hanthana yawramba thengnaki nakal amoromda recreational marijuana haibadi awa pothabagi oina thakpa ganja nadi hakchangi fibamda fattaba thokhandabadi natte sokhalibasigi manung channa wakhal khanthaba karigumba ama ningsingnaba honaba amasung karigumba problem ama solve tawnaba honabada awaba natraga khudong chadaba mayok narakpa yawri teenagers haibadi masagi chahi tarani thoidagina kun faugi manungda leiba naharol singna ganja sizinabana makhoi ningsingbagi pangalga mari leinaba brain gi saruk singda pixel halagi ganja sina heart rate haibadi minute amada thamoida mihul chonggi changsi pung ahum lom chada kundagina chama fauba wangkat halli maram sina hairiba matam sidaida heart attack torokpa yabagi oithokpasu hengat halli teenagers singda ganja sina maram oiduna suicidal thoughts haibadi matomda seasoningbagi wakhalon natraga aningba pa ma pokhalakpasu yawri awa pothabagi oina thakpa ganjada thabombida amanga ta thokhanba ngamba chemical sing yawi mirolingai matamda ganja gi chang amata bu sijinnaba fai natraga safai haibagi praman tawkiba leitri ganja da yawriba psychoactive oiba machalsina angang sengba chawkhat halakpada akaiba piba ngammi psychoactive haibadi brain amasung nervous system anina mathau tawda ahongba leihanduna miyoi amagi pukning wakhal honghaliba chemical substance sing dubuni mirolingai matamda mama ganja thakpa angangsing tha sudana pokpa asiboina pokpa amasung brain sengba chawkhatpada problem sing thokpa yawri ganja na nipagi phambi puthokpagi chang hanthali loinana menstrual cycle haibadi nupigi thagi khongchatdasu akaiba pi matam yam sangtana sizinabana cannabinoid hyperemesis syndrome haina khangnaba condition haibadi phibam mamo helakpa yai masigi foloina sathina oningba pokpa natraga oba amasung hakchangdagi isingi chang ka hin hanthakiba dehydration thokhalli nungtigi oina ganja sizinaba miyoisingi manungda chada kunmanga dagina yankhai fawdi masida lupsin khiduna laichuraba mi ama oiragi ganja da kanaraba matal sing yawi haibasina makhata na aronba athuppa wa ama oiraktragasu maikhu oina bangbang hekta chingsin ba haibasinadi khwaidagi phaba chatnaba yaba wakhalon dudi oiraktaba yai haibadi anaba singna nongmadi hidak guli oina natraga atopa chaba yaba potlam amagi mongda chaduna ganja gi kanaba singsi mapung fana fanglakpa yai haibani